ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯈꯔꯗꯤ ꯄꯤꯑꯦꯀꯣ ꯑꯗꯨꯒ ꯊꯩꯕꯣꯡꯁꯦ ꯌꯥꯝ ꯊꯤꯅꯗꯤ ꯍꯥꯎꯈꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯄꯥꯝꯒꯤꯅꯦꯕꯀꯣ ꯑꯗꯨꯅꯦ ꯊꯩꯕꯣꯡꯗꯤ ꯍꯥꯎꯔꯒ ꯃꯔꯨꯁꯤꯗꯤ ꯄꯤꯛꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯈꯤꯇꯪ ꯀꯨꯏꯁꯜꯂꯛꯅ ꯇꯧꯋꯤꯅꯤꯀꯣ ꯈꯣꯛꯑꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯈꯣꯛꯈꯤꯒꯦ ꯈꯣꯛꯑꯒ ꯑꯗꯨꯒ ꯑꯁꯤꯒ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯣ ꯑꯩ ꯇꯤꯡꯁꯜꯂ ꯊꯝꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯃꯥꯏ ꯃꯀꯨꯗꯣ ꯈꯦꯠꯇꯣꯛꯇꯣꯏꯅꯤꯁꯦ ꯑꯉꯧꯕꯗꯒꯤꯀꯣ ꯑꯃꯨꯛ ꯑꯉꯥꯡꯕ ꯊꯣꯛꯂꯛꯑꯅꯤ ꯑꯉꯥꯡꯕꯗꯨ ꯑꯃꯨꯛꯁꯦ ꯇꯤꯡꯁꯜꯂꯅꯤ ꯇꯤꯡꯁꯜꯂꯒ ꯑꯗꯨꯒꯩꯗꯤ ꯈꯦꯠꯇꯣꯛꯇꯣꯏꯅꯦꯕ ꯑꯃꯨꯛ ꯑꯉꯧꯕ ꯑꯣꯏꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯩ ꯁꯣꯛ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯏꯔꯣꯟꯅꯁꯨ ꯆꯥꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤꯅꯦ ꯁꯣꯛ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯃꯌꯥꯝ ꯖꯦꯅꯝꯅ ꯁꯣꯛ ꯇꯧꯔꯒ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯈꯣꯛꯑꯒ ꯇꯤꯡꯁꯜꯂꯒ ꯁꯣꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯣꯛꯈꯤꯒꯦꯀꯣ ꯂꯣꯏꯔ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯣ ꯁꯤ ꯈꯣꯛꯅ ꯂꯣꯏꯅ ꯍꯧꯖꯤꯛ ꯇꯤꯡꯁꯟꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯥꯒꯤ ꯑꯉꯥꯡꯕ ꯃꯀꯨꯁꯦ ꯑꯁꯤ ꯈꯣꯠꯇꯠꯄꯤꯔꯒꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯤ ꯈꯣꯛꯇꯣꯛꯑꯒ ꯁꯤ ꯑꯉꯥꯡꯕꯁꯦ ꯈꯣꯠꯂꯒꯅꯦ ꯑꯁꯤ ꯑꯉꯧꯕꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯈꯣꯠꯄꯤꯈꯤꯒꯦ ꯇꯤꯡꯁꯜꯂꯕꯅꯤ ꯑꯗꯨꯒ ꯁꯤꯒ ꯍꯥꯞꯀꯦ ꯑꯃꯨꯛ ꯁꯤꯒ ꯑꯩꯁꯦ ꯊꯩꯕꯣꯡ ꯃꯔꯨ ꯃꯌꯥꯝ ꯁꯣꯛ ꯇꯧꯔꯛꯀꯦ ꯅꯣꯏ ꯃꯌꯥꯝ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯑꯉꯧꯕꯁꯦ ꯑꯣꯏꯍꯧꯗꯣꯏꯅꯦꯕꯀꯣ ꯉꯁꯥꯏ ꯑꯉꯧꯕꯗꯨꯒꯤ ꯈꯣꯛꯇꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯉꯥꯡꯕ ꯂꯩꯍꯧꯔꯦ ꯑꯉꯥꯡꯕꯁꯤꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯉꯧꯕ ꯂꯩꯍꯧꯔꯦ ꯃꯌꯥꯝ ꯑꯉꯧꯕ ꯂꯩꯍꯜꯂꯒꯦꯀꯣ ꯃꯌꯥꯝꯁꯦ ꯈꯣꯛꯃꯤꯟꯅꯒꯦꯁꯦ ꯈꯤꯇꯪ ꯈꯣꯛꯄꯤꯈꯤꯒꯦꯀꯣ ꯃꯀꯨꯁꯦ ꯃꯌꯥꯝꯗꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯤ ꯅꯥꯟꯊꯈ꯭ꯔꯦ ꯃꯌꯥꯝꯗ ꯇꯥꯛꯀꯦ ꯇꯧꯔꯒ ꯃꯌꯥꯝꯗꯨ ꯈꯪꯉꯝꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯊꯩꯕꯣꯡ ꯃꯔꯨ ꯈꯦꯠꯄ ꯍꯥꯏꯗꯤ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯃꯨꯛ ꯁꯤ ꯁꯨꯃꯥꯏꯅꯅꯦ ꯁꯨꯃꯥꯏꯅꯁꯨ ꯇꯧꯔꯒ ꯆꯥꯅꯩ ꯌꯥꯏꯕꯅꯤ ꯉꯥ ꯑꯉꯥꯡꯕꯁꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯤꯁꯦ ꯈꯣꯛꯇꯣꯛꯇꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯈꯪꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯣꯏꯀꯣ ꯑꯗ ꯈꯪꯕ ꯃꯤꯅꯗꯤ ꯁꯨꯃꯥꯏꯅ ꯈꯣꯠꯂꯒꯅꯦ ꯑꯗꯨꯗꯩꯗꯤ ꯁꯨꯃꯥꯏꯅ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒ ꯆꯥꯕꯅ ꯍꯥꯎꯋꯦꯕ ꯍꯦꯟꯕ ꯃꯍꯥꯎꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯈꯣꯛꯇꯕꯤꯗ ꯆꯥꯔꯁꯨ ꯍꯥꯎꯋꯤ ꯁꯨꯃꯥꯏꯅ ꯈꯣꯛꯇꯣꯛꯑ ꯆꯥꯕꯅ ꯍꯦꯟꯅ ꯍꯦꯜꯂꯤ ꯍꯥꯎꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯅꯅꯦ ꯈꯔ ꯍꯥꯎꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯀꯨꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯣꯛꯀꯅꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯈꯣꯠꯄꯤꯔꯒꯗꯤ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯎꯅ ꯉꯧꯁꯣꯛ ꯉꯧꯅꯅꯦ ꯐꯖꯅ ꯍꯤꯟꯖꯥꯡꯗꯣ ꯌꯥꯝ ꯐꯖꯕꯤꯗꯣ ꯑꯣꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯅ ꯄꯣꯠꯁꯦ ꯂꯣꯏ ꯈꯣꯛꯇꯣꯛꯈꯤꯒꯦ ꯌꯥꯝ ꯈꯣꯛꯅ ꯂꯩꯔꯗꯤ ꯁꯥꯡꯉꯅꯤꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯊꯣꯡꯕ ꯈꯣꯛ ꯂꯣꯏꯔꯒ ꯄꯨꯔꯥ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝꯗꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯖꯅ ꯈꯣꯛꯄ ꯉꯝꯗ꯭ꯔꯦ ꯊꯦꯡꯉꯦ ꯍꯥꯏꯗꯅꯀꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯈꯦꯠꯂꯦ ꯃꯌꯥꯝ ꯐꯖꯅꯕ ꯖꯥꯎꯕꯁꯨ ꯖꯥꯎꯕꯅꯤ ꯃꯌꯥꯝ ꯀꯩꯁꯨ ꯁꯤ ꯈꯤꯇꯪ ꯑꯣꯏꯔꯁꯨꯀꯣ ꯀꯩꯁꯨꯝ ꯀꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛꯅꯦ ꯆꯥꯝꯊꯣꯛꯈꯤꯒꯦ ꯋꯥꯅꯤꯅ ꯑꯉꯥꯡꯅꯤꯗ ꯈꯣꯡꯁꯨ ꯖꯤꯡ ꯖꯤꯡ ꯍꯧꯈꯔꯦ ꯁꯤ ꯈꯣꯛꯄꯗ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤꯁꯦ ꯐꯨꯠꯂꯒꯦꯀꯣ ꯐꯨꯠꯂꯒꯅꯦ ꯀꯩꯀꯩ ꯁꯣꯛ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝꯗꯨꯅ ꯎꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯗꯣ ꯁꯤ ꯐꯨꯠꯅ ꯂꯣꯏꯔꯦꯀꯣ ꯐꯨꯠꯅ ꯃꯨꯜꯂꯦ ꯁꯤ ꯇꯛꯈꯥꯏꯕꯤꯔꯒꯦ ꯇꯛꯈꯥꯏꯔꯒ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯇꯛꯈꯥꯏꯕꯤꯈꯤꯒꯦꯀꯣ ꯑꯝꯇ ꯃꯌꯥꯝꯗꯣ ꯁꯤꯗ ꯇꯛꯈꯥꯏꯕꯤꯔꯦꯀꯣ ꯑꯩꯅ ꯁꯤ ꯇꯛꯈꯥꯏ ꯂꯣꯏꯔꯒ ꯑꯗꯨꯒ ꯑꯁꯤꯒ ꯃꯆꯜ ꯂꯩꯔꯦ ꯖꯤꯅꯝꯅꯦ ꯇꯦꯖꯄꯥꯠꯅꯦ ꯁꯤ ꯊꯨꯝꯖꯥꯄꯩ ꯉꯥꯔꯤꯁꯦ ꯑꯩꯅ ꯃꯀꯨ ꯈꯣꯛꯇꯣꯛꯑ ꯆꯥꯝꯊꯣꯛꯑꯒ ꯁꯤꯗ ꯊꯝꯃꯦꯀꯣ ꯑꯁꯤꯁꯤꯒ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯖꯤꯅꯝꯅꯦ ꯇꯦꯖꯄꯥꯠꯅꯦ ꯑꯗꯩ ꯉꯥꯔꯤꯅꯦ ꯀꯩꯅꯦ ꯑꯁꯤꯁꯦ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯃꯌꯥꯝ ꯀꯣ ꯃꯀꯨ ꯈꯤꯇꯪ ꯌꯥꯎꯈꯤꯕꯩꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯁꯦ ꯂꯧꯊꯣꯛꯄꯤꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯁꯥꯔꯤ ꯂꯩꯀꯣ ꯃꯀꯨ ꯈꯤꯇꯪ ꯌꯥꯎꯈꯤꯕꯩꯅꯤ ꯁꯤ ꯃꯀꯨ ꯎꯔꯤꯁꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯒꯤꯁꯤꯒꯅꯅꯦ ꯌꯦꯔꯨꯝꯁꯦ ꯑꯃꯈꯛ ꯍꯥꯞꯄꯤꯒꯦ ꯇꯧꯔꯤꯅꯤ ꯁꯤ ꯀꯦꯞꯁꯤꯀꯝꯁꯦ ꯑꯗꯨꯝ ꯉꯧꯁꯜꯂꯒꯦ ꯑꯂꯨꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ ꯁꯤ ꯀꯦꯞꯁꯤꯀꯝꯅꯦ ꯌꯦꯔꯨꯝꯁꯦ ꯍꯥꯞꯄꯤꯔꯒꯀꯣ ꯑꯗꯨꯒ ꯁꯤ ꯊꯣꯡꯉꯒꯦ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯁꯜꯂꯒꯦ ꯃꯌꯥꯝ ꯀꯣ ꯃꯔꯨꯁꯦ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯇꯧꯕ ꯍꯥꯏꯁꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯈꯥꯡ ꯅꯨꯡꯉꯥꯏꯕ ꯄꯥꯇꯛ ꯇꯧꯕ ꯑꯃꯟꯕ ꯈꯥꯡ ꯃꯌꯥꯝ ꯁꯣꯛ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝꯗꯣ ꯉꯥꯔꯤꯅꯦ ꯇꯦꯖꯄꯥꯠꯅꯦ ꯖꯤꯅꯝꯅꯦ ꯉꯧꯔꯦꯀꯣ ꯁꯤꯁꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗꯣ ꯁꯣꯛ ꯇꯧꯔꯦꯀꯣ ꯁꯣꯛ ꯇꯧꯕꯁꯦ ꯁꯣꯛ ꯇꯧꯕ ꯎꯠꯍꯧꯒꯦ ꯇꯧꯔꯒꯅꯦ ꯃꯌꯥꯝ ꯐꯣꯟ ꯂꯥꯛꯁꯟꯅ ꯑꯃꯨꯛꯅꯦ ꯑꯩ ꯍꯦꯔꯣꯏ ꯐꯣꯟ ꯂꯥꯛꯁꯟꯗꯅꯅꯦ ꯁꯣꯛꯁꯨ ꯇꯧꯕ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦ ꯑꯋꯥꯐꯗꯤꯒꯣꯝꯁꯦ ꯃꯊꯛꯇꯅꯦ ꯈꯔ ꯂꯩꯍꯧꯔꯤ ꯑꯗꯣꯅꯦ ꯍꯦꯛꯄꯁꯦ ꯆꯠꯇꯣꯏꯁꯦ ꯁꯤꯗꯤ ꯃꯌꯥꯝꯗꯣ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯍꯥꯏꯗꯣ ꯃꯌꯥꯝ ꯆꯥꯅꯕ꯭ꯔꯥ ꯅꯪ ꯀꯌꯥ ꯅꯨꯡꯁꯤ ꯁꯤꯗꯤ ꯃꯌꯥꯝ ꯆꯥꯎ ꯍꯥꯎꯕꯅꯦ ꯑꯩꯗꯤ ꯄꯥꯝꯃꯦ ꯌꯥꯝ ꯁꯤꯁꯦ ꯖꯤꯅꯝ ꯈꯔ ꯋꯥꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯤꯁꯨꯅꯦ ꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯅ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯍꯥꯏꯗꯣ
ꯃꯌꯥꯝ ꯊꯥꯡꯗꯔꯝꯗꯥꯏꯁꯤꯒꯅꯦ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯊꯥꯛꯆꯜꯂꯒꯦꯀꯣ ꯃꯌꯥꯝ ꯃꯨꯊꯠꯂꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯅꯦ ꯍꯥꯏꯗꯤ ꯃꯥꯁꯦ ꯊꯥꯡꯗꯔꯅ ꯃꯨꯊꯠꯂꯛꯀꯅꯦꯕ ꯑꯗꯩꯁꯨꯀꯣ ꯌꯥꯔꯅꯤ ꯃꯌꯥꯝ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛꯁꯦ ꯃꯌꯥꯝ ꯍꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯨꯁꯤꯒ ꯂꯩꯔꯦ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯃꯌꯥꯝꯗꯨ ꯁꯤꯁꯦ ꯍꯥꯎꯗꯣꯏꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯨꯔꯒꯦ ꯁꯤ ꯈꯔ ꯄꯩꯊꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯩꯗꯤ ꯁꯤꯒ ꯂꯩꯔꯦ ꯑꯉꯧꯕꯗꯣ ꯁꯤꯒ ꯁꯂꯥꯠ ꯂꯩꯔꯦ ꯑꯗ ꯁꯤꯒ ꯀꯌꯥ ꯏꯁꯀ꯭ꯋꯥꯁ ꯉꯥꯟꯕꯗꯣꯀꯣ ꯑꯗꯨꯝ ꯁꯤꯒꯁꯦ ꯂꯩꯔꯦ ꯆꯥꯁꯤꯡ ꯍꯥꯞꯄꯤꯎꯔꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯊꯦꯜꯗꯣ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯊꯩꯕꯣꯡ ꯃꯔꯨ ꯁꯣꯛ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯗ꯭ꯔꯒꯗꯤ ꯆꯥꯕꯤꯌꯨꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯕꯅꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯏꯔꯣꯟꯂꯒꯁꯨ ꯆꯥꯅꯩꯀꯣ ꯑꯝꯇꯪ ꯏꯔꯣꯟꯅꯁꯨ ꯆꯥ ꯇꯥꯏ ꯑꯩꯈꯣꯏꯗꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯎꯁꯣꯏꯒ ꯏꯔꯣꯜꯂꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯑꯩꯈꯣꯏꯗꯤ ꯏꯔꯣꯟꯅꯁꯨ ꯆꯥꯏꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯣꯛꯅꯁꯨ ꯌꯥꯝ ꯆꯥꯏ ꯑꯗꯩꯗꯤ ꯊꯩꯕꯣꯡ ꯃꯔꯨ ꯈꯦꯆꯤꯒꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝꯀꯣ ꯑꯗꯩꯗꯤ ꯏꯔꯣꯟꯕꯗꯨ ꯆꯥꯖꯗ꯭ꯔꯤ ꯏꯔꯣꯟꯕꯗꯣ ꯑꯝꯇꯪ ꯆꯥ ꯇꯥꯏ ꯃꯌꯥꯝ ꯑꯗꯣ ꯎꯁꯣꯏꯒ ꯏꯔꯣꯟꯕꯗꯤ ꯆꯥꯔꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯆꯥꯕꯤꯌꯨꯀꯣ ꯃꯌꯥꯝꯁꯨ ꯊꯩꯕꯣꯡ ꯃꯔꯨ ꯃꯇꯝꯅꯤ ꯊꯩꯕꯣꯡꯒꯤ ꯃꯇꯝꯅꯤ ꯊꯩꯕꯣꯡ ꯂꯩꯔꯒ ꯑꯗꯨꯗꯒꯤ ꯊꯩꯕꯣꯡꯗꯣ ꯆꯥꯊꯣꯛꯑꯣ ꯑꯗꯨꯒ ꯃꯔꯨꯗꯣ ꯁꯨꯃꯥꯏꯅ ꯁꯣꯛ ꯆꯥꯕꯤꯌꯨ ꯃꯌꯥꯝꯀꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ